आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहनबदा मरुइबा पाउ भारत की हानगी प्रधानमंत्री डॉक्टर मनमोहन सिंह ने लेखिदबदा लेबाक असिना जाति की फिराल तंखाई चिंगथदुना लुचिंग असिगी मफमदा इकाई खुमनबु उली मणिपुर पुलिस न इम्फाल वेस्ट जिला की अवांग वाबगाई लमखाईदगी केसीपी पीडब्ल्यूजी की मियोई अनि फारे केंद्र की कॉर्पोरेशन मंत्री अमित शाह ने हाइरी मरुमरांग पुथोकपा मतमदा यारिबा मखै इसिंग अमसुंग तिला थिदाक यामना चंगदबा मरुमरांग पुथोकनबा होनगदबनी अमसुंग हुंपुत्रा निपान सुबा नेशनल फुटबॉल चैंपियनशिप फॉर संतोष ट्रॉफी की क्वार्टर फाइनल मैच ता ngasi केरला गा जम्मू कश्मीर गा अमसुंग मेघालय गा सर्विसेस का थेंगनगनी भारत की हानगी प्रधानमंत्री डॉक्टर मनमोहन सिंह न खंगहौदना लेखिदबदा लेबागसिना जाति की फिराल तंखाई चिंगथदुना लुचिंगबा असिगी मफमदा इकाई खुमनबो उली हानगी प्रधानमंत्री असी ngarang numidang masagi anab amadagi Delhi da lekhidabani magna lekhidabada mapa lebak yauna lebak asigi luchingba kayana awabu phongdoknarakle lekhidraba luchingba asigi thawai yauddraba hakchang haujik Delhi ki maki yumda thamduna miyamna ikai khumnaba uli Dr. Manmohan Singh masa nungairaktabadi ngarang midang aruba phibamda hospital da bukhalakibani mak Delhi gi AIMS ki medical emergency da pukhatlaba matung numidang pung 8 yankai matoi chatpa matamda leikhidare haina lauthokhi United Progressive Alliance UPA chungchinaba sarkar gi matamda inglisingani mari dagi lisingani taramari fawba term anirak Bharat ki pradhan mantri oirami प्रधानमंत्री पीवी नरसिम्हा राव की मतमदा सेलथुम मंत्री ओइदुना इंकुमजा 1974 भारत की सेलथुम की लमदा अवोनबा पोरकपदा अचौबा थौदांग लौकी डॉक्टर मनमोहन सिंह ना इंग्लिश 2013 प्रधानमंत्री ओइना जातीय स्ते पीखिबा महाकी अरोइबा वरोल Fellow citizens, I address you today for the last time as Prime Minister of India. 10 years ago, when I was entrusted with this responsibility, I entered upon it with diligence as my tool, truth as my beacon, and a prayer that I might always do the right thing. Today, as I prepare to lay down office, I am aware that well before the final judgment that we all await from the Almighty, there is judgment in the court of public opinion that all elected officials and governments are required to submit themselves to. Dr. Manmohan Singh ne lekhidabada numit tareni jati thaki awaba phongdokpaga loinana maki maphamda ikai khumnaba utpa oina kendra sarkar gi thabak thoromsing pangthoklaroi hairi maki aroiba mathomangam rajya thaki ikai khumnabaga loinana pangthokani Dr. Manmohan Singh ne lekhidabada Rashtrapati Draupadi Murmu Uparashtrapati Jagdeep Dhankar Pradhan Mantri Narendra Modi Congress Luchingbas Sonia Gandhi Rahul Gandhi Priyanka Gandhi Mallikarjun Kharge yauna kendra gi luchingba kayana awaba phongdorakli mapa leba kaya gi luchingba singnasu Dr. Manmohan ne lekhidabada awaba phongdorakli Pradhan Mantri Narendra Modi Griha Mantri Amit Shah kendra gi Mantri JP Nadda yauna tongan luchingba kayana Dr. Manmohan gi yumda chatuna mahaki thawai yaudrba haksangda leishu katuna ikai kumnaba utkre Hanagi Pradhan Mantri Dr. Manmohan Singh ne lekhidabada Mukhya Mantri Nongthombam Biren Singh na nungaitaba phongdorakli Social media da thagat pa warol amada siri biren hai bideng sanba luchingba oibata natana Dr. Manmohan lepak asigi damak kathokpaga loinan lauramba thaudang ngasigi mirol ningsingduna lehoragani Dr. Manmohan lekhidabada Shiksha Mantri Thaunaujam Basanta Kumar Power Mantri Thongam Bishojit Social Welfare Mantri Haikam Dingo amasung Rajya Sabha Sadasya Maharaj Leishemba Sanajawo yauna MPCC gi President Kaisa Mega Chandranasu awaba phongdorakli Manipur Police na ngarang Imphal West Zilla gi awang babagai lamkhaidagi KCP PWG gi hakchen mami ani fare social media da thagat pawarulamada Manipur Police na hai makhoi pangai amasung khongam pata leiba check ki farm school thau gi pamamba sung sengmai da leiba health center da sel gi demand tawada chenabani hairi makhoi dagi mobile handset ani chaka ani panba gari macha ama je sang khara fangle hairi amaromda akan ba cheksul thoranga loina National Highway 38 amasung National Highway 2 da Tangai fadana changba polam puba gari chama marfu taruk amasung sani kuntramari pusilakre Manipur Police na mafam kayada checkpoint thamduna achar ok sing check tawba amasung yumthong changduna thibomgi thabak leptana chathari
ꯃꯔꯒꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤ ꯉꯥꯊꯦꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝꯗ LPG 13 ꯊꯥꯎ ꯄꯨꯕ ꯒꯥꯔꯤ 63 ꯑꯣꯛꯁꯤꯖꯦꯟ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤ 12 ꯄꯨꯟꯅ ꯃꯥꯜ ꯄꯨꯕ ꯒꯥꯔꯤ 103 ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯅꯕ ꯂꯩꯔꯤ ꯁꯕꯁ꯭ꯇꯦꯠ ꯄꯦꯟꯇꯥꯚꯦꯂꯦꯟ 1 ꯀꯦꯆꯞ ꯚꯦꯛꯁꯤꯅꯦꯁꯟ ꯀꯦꯝꯄꯦꯟ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯖꯤꯂꯥꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯦꯝ ꯑꯁꯤ ꯖꯤꯂꯥꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯉꯥꯡꯁꯤꯡ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ CMO ꯏꯝꯐꯥꯜ ꯋꯦꯁꯅ ꯁꯤꯟꯗꯨꯅ ꯃꯣꯗꯦꯜ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟ ꯁꯦꯟꯇꯔ RD ꯋꯤꯡ ꯂꯝꯐꯦꯜꯄꯥꯠꯇ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯖꯤꯂꯥꯒꯤ ꯑꯣꯏꯅꯁꯨ ꯃꯣꯅꯤꯇꯔꯤꯡ ꯇꯤꯝ 13 ꯁꯦꯝꯗꯨꯅ ꯀꯦꯝꯄꯦꯟ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ CMO ꯑꯣꯐꯤꯁꯇ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯑꯣꯐꯤꯁꯥꯔꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯏꯪꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯔꯥꯖꯁꯊꯥꯟ, ꯄꯟꯖꯥꯕ, ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯍꯔꯤꯌꯥꯅꯥ, ꯆꯥꯟꯗꯤꯒꯔ, ꯗꯦꯜꯂꯤ, ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠ ꯂꯝꯗꯝꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯦꯟ ꯌꯥꯎꯅ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯣꯏꯗ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯒꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯂꯥꯛꯄ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯔꯥꯖ꯭ꯌ ꯑꯗꯨꯗ ꯗ꯭ꯔꯒꯀꯤ ꯁꯃꯁ꯭ꯌꯥ ꯂꯥꯛꯁꯤꯟꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯣꯉꯥꯏꯒꯥꯎ ꯄꯨꯂꯤꯁꯅ ꯄ꯭ꯂꯥꯁꯇꯤꯛ ꯚꯥꯏꯜ 43ꯇ ꯍꯥꯞꯂꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 100 ꯍꯦꯟꯅ ꯐꯥꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯝꯕꯤꯗ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯆꯧꯔꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯑꯃꯁꯨꯡ ꯀꯣꯔꯄꯣꯔꯦꯁꯟ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤ ꯊꯥꯅꯅꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯄꯨꯊꯣꯛꯄ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯤꯡ ꯑꯃꯁꯨꯡ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯥꯝꯅ ꯆꯪꯗꯕ ꯃꯔꯨ ꯃꯔꯥꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯩ ꯗꯦꯜꯂꯤꯗ ꯚꯥꯔꯇꯤꯌꯥ ꯚꯤꯖ ꯁꯍꯀꯥꯔꯤ ꯁꯃꯤꯇꯤ ꯂꯤꯃꯤꯇꯦꯗ BVSSLꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯁ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯄꯤꯛꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ BVSSLꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯕ ꯁꯍꯀꯥꯔ ꯁꯦ ꯁꯃ꯭ꯔꯤꯙꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ BVSSLꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯅꯕ ꯃꯤꯠꯌꯦꯡ ꯆꯪꯅꯕꯁꯨ ꯁ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤ꯫ ꯏꯪ 2015-16 ꯐꯥꯎꯕꯗ ꯑꯍꯦꯟꯕ ꯀꯣꯑꯣꯄꯔꯦꯇꯤꯕ 10,000ꯗ ꯁꯃꯤꯇꯤ ꯑꯁꯤꯒ ꯁꯝꯅꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖयशंकरꯒ ꯑꯃꯦꯔꯤꯀꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯖꯦꯛ ꯁꯨꯂꯤꯚꯥꯟꯒ ꯉꯔꯥꯡ ꯋꯥꯁꯤꯡꯇꯟ DCꯗ ꯎꯅꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ, ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈꯤ꯫ ꯗꯣꯛꯇꯔ ꯖयशंकर ꯅꯨꯃꯤꯠ 5ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 24ꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯀꯐꯝ ꯃꯥꯟꯅꯕ ꯄꯥꯏꯕ ꯃꯤꯑꯣꯏ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯝꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯒ ꯈꯟꯅꯒꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯗ ꯄꯥꯡꯊꯣꯛꯄ ꯚꯥꯔꯠꯀꯤ ꯀꯣꯟꯁꯨꯂꯦꯠ ꯖꯦꯅꯔꯦꯜꯒꯤ ꯃꯤꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ 67ꯁꯨꯕ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯐꯣꯔ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯗ ꯉꯁꯤ ꯀꯦꯔꯦꯂꯥꯒ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯒ ꯁꯔꯚꯤꯁꯦꯁꯀ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30ꯗ ꯁꯥꯟꯅꯒꯅꯤ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆꯁꯤꯡ ꯊꯥ ꯑꯁꯤꯒꯤ 28ꯗ ꯁꯥꯟꯅꯒꯅꯤ꯫ ꯐꯥꯏꯅꯦꯜꯅ ꯊꯥ ꯑꯁꯤꯒꯤ 38ꯗ ꯁꯥꯟꯅꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜꯗ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯎꯔꯤꯁꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯚꯥꯔꯠ ꯑꯃꯁꯨꯡ ꯋꯦꯁ ꯏꯟꯗꯤꯖꯀꯤ ꯅꯨꯄꯤꯒꯤ ꯃꯦꯆ 3ꯒꯤ ꯅꯣꯡꯃ ꯃꯁꯥꯟꯅ ꯀ꯭ꯔꯤꯀꯦꯠꯀꯤ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯃꯦꯆ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯗꯣꯗꯔꯥꯒꯤ ꯀꯣꯇꯣꯝꯕꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯧꯔꯒꯅꯤ꯫ ꯋꯦꯁ ꯏꯟꯗꯤꯖꯅ ꯇꯣꯁ ꯉꯝꯗꯨꯅ ꯍꯥꯟꯅ ꯕꯦꯇꯤꯡ ꯇꯧꯒꯅꯤ꯫ ꯃꯦꯆ 3ꯒꯤ ꯁꯤꯔꯤꯖ ꯑꯁꯤ ꯚꯥꯔꯠꯅ 2-0ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯍꯣꯀꯤ ꯏꯟꯗꯤꯌꯥ ꯂꯤꯒ 2024-25 ꯉꯁꯤꯗꯒꯤ ꯎꯔꯤꯁꯥꯒꯤ ꯔꯧꯔꯀꯦꯂꯥꯗ ꯍꯧꯔꯒꯅꯤ꯫ ꯑꯍꯧꯕꯒꯤ ꯃꯦꯆ ꯕꯤꯔꯁꯥ ꯃꯨꯟꯗꯥ ꯍꯣꯀꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯗꯦꯜꯂꯤ SG ꯄꯥꯏꯄꯔꯁꯀ ꯕꯣꯅꯥꯁꯤꯀꯥꯒ ꯁꯥꯟꯅꯔꯒꯅꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤꯗꯃꯛ ꯇꯤꯝ 8 ꯁꯍꯔ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯚꯥꯔꯠꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯂꯩꯈꯤꯗꯕꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯖꯥꯇꯤꯒꯤ ꯐꯤꯔꯥꯜ ꯇꯪꯈꯥꯏ ꯆꯤꯡꯊꯗꯨꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜ ꯋꯦꯁ ꯖꯤꯂꯥꯒꯤ ꯑꯋꯥꯡ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯒꯤ KCP PWGꯒꯤ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤ ꯃꯔꯨ ꯃꯔꯥꯡ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯤꯡ ꯑꯃꯁꯨꯡ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯥꯝꯅ ꯆꯪꯗꯕ ꯃꯔꯨ ꯃꯔꯥꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯁꯨꯡ 69ꯁꯨꯕ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯐꯣꯔ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯉꯁꯤ ꯀꯦꯔꯦꯂꯥꯒ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯒ ꯁꯔꯚꯤꯁꯦꯁꯀ ꯊꯦꯡꯅꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫